ngasi phong kiba tuan masi phong sing amasum thokiba thawdo wa thok sing digi maru oibe I pauk sing khongga saraga Manipur top channel gi meki digi ma'am na thamjage ahan bada Minister N Biren singana mak BJP gi candidate oina hangang AC digi returning officer gi office ta ngasi nomination file tokre haina su thadurakli smooth election oina bagi damakta Impal West ta security force company humfugani thoi deploy tokre haina su thajani oiba mafam digi phangma paw manasu makhata na pali makasa tarak poina to pamaru eba paw khrana ising nungsut ki phibam honglakpagi mahi oina senapati urkul district ki mafam kyara paktaknana untari Manipuri ising nungsut ki phibam honglakpagi mahi oina senapati district ki Mau sub division ki manung sanba mau iso yauna singsang pareng sing amasung urkul district ki surui singsang gi saruk singna paktaknana untaba thengnare haukiba numit khrani gi mamang digi Manipur ka hena ingba phibam ama mayukna baga loinana haidiba mafam singa sida park sana untarakhibani mau gate tagi phangwa paw gi matung ina hauzik mafam aduda 3 degree celsius ki makhada ingba gi phibam ama mayuknari maduna maram oiraga lamdam adugi mahausa gi punsida sauna akaiba pire amasum liai village ta paktaknana untarakpadagi lamdam adugi naha oiriba miyoi singna un marakta sanabagi video footage viral oirakre pausigi matung ina ayuk nungthil gi matamda un singadu khara makhai saudokhi hainasu pausna makhatana phongdorakli makasa tarakpoina to pamaru eba paukrana COVID-19 gi akanba kanglon ngakna school hangdokpagi guidelines education ministry na nahona na issue tawkre hari Laibasigi Ministry of Education na COVID-19 laiset ki akan masay theng mayok nariba sayraksida nauriba mahiroi singi yenglaga nauna school sing hangdokpagi guidelines issue tawkre tuan ba laibasigi state sing da lairiba mari lainaba education authority singa kupna khana nainaraba matungda school amuk hanna hangdokpagi guidelines adu sem sakhibani hairi anaba guidelines asida mangjawnona section thorang lokhatpagi School gi timetable sembage masu mahiroi singi mental health ki wapam section na yaholi anaba guidelines asi advisory gi mawong da thokibane adomainamak tuan ba state singna makhoi khudong sa kadaba phibam yenglaga guidelines asi sanagadaba mawong da semdok semjin tawdi yagani hari mahiroi amasum school gi teaching amadi non teaching staff singna COVID-19 ga mari lainaba standard operating procedure ning thina nga kadabani Sayraksida masana pamjarabadi mahiroi singna online education gi makhara class sathajagi hairabasu yagani haina Union Education Ministry gi guidelines aduda pali housing ki oinadi tuan ba central institution singda lairiba apunba teaching staff ki sada maudraga nipan ga point marfuga manga aduga non teaching staff ki oina apunba masing gi sada 90.7 yauna covid vaccine gi dose anima kapthok pangamkre Nauna school sing hangdokpagi guidelines handakta central government tholaklibasi matam sangna school sing da lairamba khudong sadraba sanitation gi phibam phagat halaba matung amadi school gi ka amadi akoi bigi area singda ningthina sitok sengdoktuna nal halaba matung da sathagadabani sohari mahiroi singna classroom na sanglaktuna phambarasu mahiroi amaga atopa mahiroi amaga yamdrabada foot taruk lapna hangadabani hainasu pausna makhatana su phongdorakli Makasa tarakpoina to papaw mana NPP na handaki assembly mikhalda mirep kun hena mai paktuna lengak semra thaudang logani sangma handak pangthokadoriba taragani thoisuba Manipur Legislative Assembly gi mikhalasida Manipur National People Party NPP gi mirep kun hena mai paktuna single largest party oibangamgani haina political party asigi national president Konrad K sangmana phongdokre ngasi kunga mapan kumbi assembly constituency da NPP gi ticket mirep oiriba ningthaujam gi mangila gi kumbi da leiba yumna pangthokiba miyam gi mifam amada wangang laduna sangmana wapam asi phongdokhibane NPP gi kumbi block na sinduna assembly constituency asigi polling station 35 tagi lakpa NPP gi workers singa unakhiba thoramda makna wapam asi phongdokhibane lamdam asida lairiba tai political party singda hana yoramba member amasum candidate singdi yamna toina songthok sungsin tawnari aduga makhoina ngahaki oiba pukningda forak wapam ngakta phongdoknari nakalamarom da NPP di asset pa phirep leiba regionalism da base tawba loina na awang nokpoki miyam gi sil thum amadi khunai gi
पुंसीरोल सकौट हननब होटनरिबा अमत ngairaba political party ni masagi asetpa phirep leijaba maramna NPP da leiriba members sing mamang dasu atopa political party da song thokhibegi record amata lekhidre matung dasu asiguma thawong sathagani habigi wakhalo leite hainasu pausna su palakli loisilakpoina topa pau kharana sinana Beijing Winter Olympic ki sanaroi singna wa ngangbada athingba thamkhre Sinada pangthokkodoriba Winter Olympics ta saruk yagadaba sanaroi singna makhal amatagi mawongda wa ngangbba yaroi haina Chinese government athingba thamkhre asigumba thawong si kumsing English singani ga nipana pangthokiba Summer Olympic tadi laikhite Beijing da pangthokkodoriba Winter Olympics ta saruk yagadoriba international athlete sing wahai ama phawbu ngangbu yaroi haina Chinese government athingba thamkhre Chinese authorities na phongdorakpada communist lengak satpa leba asigi sana lon chatki maramda athlete singna wahai amata ngangbu yaroi hadi kariguma lenga asigi mayektu wa nganglabdi makhoibu house arrest tobu yauna makhal kyagi dandi phangbu yai haina su media report amada palakli haina su pausna su makhatana phongdorakli Lusilakpoina topa pao mana Eigi Nongmei di Eshing kapnaba pistol Natte Congress MLA Rajasthan Police na kana thiriba daku Zagan Gurjar kauba miyo mana Dolpur gi MLA amada kihanduna video ama sandorakhi mi hatpa faba luttawba amadi namduna sel khaibigi case samaga kullomda senariba daku aduna MLA da kihallakibadagi Rajasthan Police na Dolpur gi dang area da akhanaba operation am satakre maakpo phananaba thorang paikhalakpa du video amada mahakna bari MLA Giriraj Singha Malingabu kihanbagi video ama social media da viral satkraba matungdani MLA aduga daku aduga anigi marakta muknaba horakibasi daku Gurajarna Dolpur da leba dukandar kharaga yetnarakpadigi horakpani Local gi miyoisina phongdokibida daku aduna dukandar singbu kihananaba numai kapki hari amasum lalonba singna police ta amadi MLA Giriraj Malingar wakatki police na makpu koitan tanarakpa duda Gurajas yam saudun MLA duda threaten tawba video ama thadorakpani magna Congress ki lusingba adubu athibu wai sijinaduna saiki Gurajar na makpu hatningba matamda hatkani haiki daku aduna MLA da maki security yaudana mayukna si haiki madugi pakumoina Congress MLA aduna maki police ki protection amata laude daku adubu ngairibani mari leirabadi maki mayumda laktuna mayukna si haiki Gurjar na Nongmei na kaptuna hatkani haiduna kihallakpasi angakpani magna pairiba Nongmei adusu water pistol Natte haiba daku aduna khangjagadabani haina su phongdokhi amasum Rajasthan Police na Zagan Gurjar bu faba ngamba miyoida lupa lising yankai mana pigin haina su lauthokrabani haina su pausna makhatana phongdorakli adu haujikoina di myam paus matang sa lusinjarage amasum pathoksa ki bira soi ki plan ki kya yarog su myam ngak pigani matam gi ba maroi bi pausing su myam de lepalaitana update pijara kaina su channel su gi mekedi gi su myam na thamjari and thank you